अहानबदा मरुइबा पाउ पिजरी होम मिनिस्टर ना कोरपदगी मणिपुर के चीफ मिनिस्टर एनवीरेन स्पेशल चार्टर फ्लाइट अमदा ngasi दिल्ली दा पाइसिनख्रे मिनिस्टर एल सुसिंद्रो की कंगला लमखाई दा लेबा गोडाउन अमदे फार्म हाउस को साउनरबा मियामना अमुका हना मई थारमले खामेलो की थौदोक्ता लेखिद्रबसिंगी मनुंगदा अमा ओइरिबा बकिम चंद्र लाना थौरम मियोय चाकयाना सरुक यादुना कंगला संगम संगदा पांगथोख्रे बिष्णुपुर डिस्ट्रिक्ट की तोंगान मफम सिंगदा कुकी लेरंबा लमसिंग लेबा योनबा यारोय हाइदुना मियामना रैली चटख्रे अमदी इम्फाल वेस्ट ईस्ट अमसोंग बिष्णुपुर की कर्फ्यू ngasi पुंग 6 फाउबा कोमथोकले मैम खुमजरी एलिटेवी मणिपुरी पाउ मियंग ताबिरिब सिंगबु विजयता खांगेबम नतराम नोकजरी हौजिक मपुंगैबा पाउ मियामदा संदोकना पिजरी मणिपुर की चीफ मिनिस्टर एन वीरेन सिंह इंडिया की होम मिनिस्टर अमित शाहना कोरपदगी ngasi अयु पुंग 13 रोम ताबा मतमदा अखनबा चार्टर फ्लाइट अमदा दिल्ली दा पाइसनख्रे करिगिदमक्ता चीफ मिनिस्टर ना ngasi कौसिलकपनो हाइबा मियामदा अचौबा वाहंग अमा ओइरे पनबे याबदी ngarang दिल्ली दा ऑल पॉलिटिकल पार्टी की मिफम अमा पांगथोकिबा अदुदा तोंगान पॉलिटिकल पार्टी की माइकेदगी तोंगान वाफम कया पुखलखिबने तृणमूल कांग्रेस की लुचिंगबी ममता बनर्जी की माइकेदगी यूनियन लेंगाकना मणिपुर बु काश्मीर ओंथोकनबा होनारब्रा हाइबा वाफम थमखिबने एनपीपी की लुचिंगबा कर्नाटक के संगमाना प्राइम मिनिस्टर अमसोंग होम मिनिस्टर ना मणिपुर दा चलगा हुजिक ओरिबा फिबम असि येंगसिनगदबने अदुगा समाजवादी पार्टी आरजेडी अमदे कांग्रेस की माइकेदगी चीफ मिनिस्टर रिजाइन तौनबा वाफम पुखलखिबने चीफ मिनिस्टर बु ngarang पॉलिटिकल पार्टी सिंगे बिफम लोइरबा मतुंगदा खुदक्ता कौसिलखिबगी मरम चपचाबा खंगमंगमद्रे ngasi numidang pung 3 tagi 9 फाउबगी मनुंगदा चपचाबा मरम अमा खंगलबा यारी हाइना दिल्ली दगी फंगबा पाउ अमना मखातारी हौकिबा जून कुलुमदोगी नुमिदांग पुंग 10 रोम ताबा मतमदा कंगला लमखाई फकनुंगदा लेबा मिनिस्टर सुसिंद्रो के गोडाउन अमदे फार्म ओइना लेबा मफम अमा मई थादोकलमलबा मतुंगदा ngarangsu पुंगफम असिगा हाइरप मानना सखंगदबा मियोय खरना अमुका हन्ना मई थादोकलमले मफम अदुदा थंबा लुपा करोड़ कयागी पाइप सिंग मैना तुमना चाखरे पाइप सिंग अदु सीवरेज प्रोजेक्ट की थंबने हाइरे मिनिस्टर मसामक्सु मफम दुदा चपचाना संग्रबसु अरापा मफम दगी येंगदुना लेखी हाइरे थौदोक थोफमदगी फंगबा पाउदा सखंगदबा खरना मई थारे हाइबगी पाउ फंगबदगी लमदम अदुगी इमा इवेंट सेक मियोइसिंग अदु तानखे हाइरे अमंबगी खुदोंग चाबा लौरगा मफम अदुदगी सखंगदबा सिंग अदु नानथोक्तुना चेनख्रे हाइरे पाउ हेक फंगबगा इलिटेवी की न्यूज टीम सु मफम अदुदा संगसिनखे मणिपुर फायर सर्विस की कांगबुना कन्ना होनादुना मई अदु कनबंगमखे अदुमकपो मई चाकपा अदुदा लुपा कयारोंगी मालचांग सिंग अमांग अता थोख्रबगे हाइबगे चपचाबदि खंगमंगमद्रे थौदोक्तुगी मतांगदा अखोइगी पाउमी ऋषिकेश नावरेम अमदे वीडियो जर्नलिस्ट हेंथोइबना पिरकपा रिपोर्ट इम्फाल इसकी मनुंग चना लेबा फकनु हारि मफम अदुदनी हारि मफम असिदा मणिपुर के काफ एनपीडी के मिनिस्टर ओरिबा एल सुसिंद्रो के फार्म हाउस मई चाकपगी सक्तम अदु मनिंग तारी अमदी हारिबा मई चाकलिबा सि हौखिबा जून की तांग कुनगा हुमदोगी अहिंगदसु खोइसाउनरबा लमदम असोंगी मियाम कया लाक्तुना मई थाबगी सफम अदु मयामदु उहनबा ngamjakrabagi tongda ngasi ju amuka hanna sakhangdaba miyoisingna amadi khoisaunarba miyoisingna minister asigi
पैदुना थंबा अमदी महाकी फार्म हाउस तलेबा गवर्नमेंट की प्रॉपर्टी की पाइप सिंह जो मई थाबगी सक्तम अदु यामना साउंड उरी अखोई मणिपुर स्टेट फायर सर्विस की टीम कया लाक्तुना अखोई मई कनबगी खोंजंग अदु अतुकी मतिक हनबलेतना संगसली अमदी असिगुमलबा लेबाक प्रजा मियाम की सेवा तौगनी हाइना थोललिबा अखोई मिनिस्टर अमगी प्रॉपर्टी सिंह अमदी सरकार की पैसंदुना लेरिबा अखोई पाइप सिंह असि खोइसाउनरबा प्रजा मियामना करिगी दमकता मई थारिबनो हाइबदु अचौबो हंग अमा ओइरगली पौदमजरीबा वीडियो जर्नलिस्ट हेंथोइबा लोइनना पौदमजरीबा सामर ऋषिकेश नावरेम इलिट न्यूज इम्फाल ईस्ट फक्नु हौखिबा जून 16 इम्फाल ईस्ट की खामेन लोक की थौदोक्ता थवाइना पोंथा पीख्रबा अथौबा लाइश्रम बकिम चंद्र अतोपा मथाइगे लाना थौरम ngasi कंगला संगम संगदा पांगथोक्रे थौरम अदुदा तोंगान तोंगानबा मफमदगी लाकपा मियोइचा कयाना सरुक याखे चनबीगी मतुंगिना लाइसोन टिनसोन पांगथोकपदा नतना लेखिद्रबगी फोटोदा लैसु कतना इकाई खुमनबा उठके लेखिद्रबा बकिम चंद्र की मखुरा इनाउचाना फोंदोरकपदा लेखिद्रबा बकिम चंद्र इंगतप्पा थमोई चाउबा मियाम की थबक तौनिंगबा मिसक अमने महांगना महाकी थवाई कटख्रिबा असि इरमदम इरेबाक असिगिने महाकी मखुरानी हाइबदा साउथोक सै हाइखे आइगी याम अहनगी मचानुपानी तौरीबा थौदोक्सी अखोइगी मणिपुरसिगी इरेबा इरमदमसिगी हाइतारेने इरेबा इरमदमसिगी लेरिबा मैतै जाति हारिबसिगी कयुबा सुम कोकीसिंगना मोइगी अपाम मोइगी अनिंगदो तरपदा अदुदि अखोइ लैना हाइबगी थौनादुदा इचासिंगसिना थेंगनरुबनी लानसि मोइना दिंगमगा अखोइदि करिगिंग मोइ हाइबगी थौनादुदा इचासिंगि चंगसलगा थेंगनरुबनी अदुबु हुजिक्सि लाइबक थिबदगी लैत्रा लैखिद्रिसि अखोइ खक्तगी नते इरेबा इरमदा अवांग साइसि ngakpa lakpiba haidi मखोइ मयामसिना अखोइगी दमक इरेबा इरमदा अखोइबसिगी अखोइ लैरिना हाइबा थौनादु उथोकपा होनबदा लैखिदबा पोनी लेबा ngakpiribani हाइदना लैबिरिबा अखोइ ओनेबन सीएमनसु सरकारसिना हाइतारे सिमबा थौदोक्सि खंगदबा नते खंगी मियें चंगबिरंगनि अदुबु हुजि खरा हेना मियें चंगसलगा सिमबा थौदोक्सि मखा ताना थोक्तनबाइदमक्ता खितंग हेना कनबा वाखन थादबिरगा सेक्शन थौरांदु खितंग लखोचहन्निंगी हाइबा वाफमसि थमजरि Taiwan da leiriba miyoi singi apun balup ama oiriba Manipuri in Taiwan na Manipur gi tongan ba mafam singda handaki irang asina lanjena duna relief camp te leiriba sing chana thakna ba amate atei nomada changraba yadraba polam kaya tingbang oina khusinakre tingbang polam sing adu Global Manipur Federation punna khusam naraga pikibane Kakching district amadi Bishnupur district ke tongan ba mafam singda hangliba relief camp singda polam sing adu khusinake Imphal East District ki Itham amadi Moirangpurel da Indian Army na khulngakpa miyoi 13 fazilure makoina kapada khulngakpa ama makhutta nongwina panduna sokre thodok asing arang numit yungba aduwaida thokibane thodok thokpamdagi fangba pauda khulngakpa singna sizinaba khusu khulaiga konana fabadagi maikai kayadagi lakpa maira paibi ima evil singna faba yaroi amadi khusu khulai sing puba yaroi haina muknarakpadagi Indian Army na nongmai kapthorakpada khulngakpa khunja adu sokibani haire soglaba miyoi adudi maibam dingku chahi kunmari apokpa mani nongbrang tera uraktagine mahak Rajmedi city da pukhatuna laikannake paugi marakthana te mabrai amatang lominase moi press ko yandi moi mai thaba to kanano adu khamne ELITETV na akhanana puthokchaba Voice of the People nungtigi numidang khudingi pung 3 ta uba pangbiragani Welcome you all to UNACO College, Khongman, Imphal East, an exclusive co-educational college offering both BA and BAC courses. UNACO College will be affiliated to Manipur University, Kanchipur. First academic session will begin in July 2023. Hurry up! Registrations and admissions open for 2023-24 academic session. Diabetes ka loina na hinglibusing tha amagi manungda fahanba ngamle. Khong hamba nungai tabasu numit manga nigi manungda fahanba ngamle. Piles haibadi nungsang nabasu chama da chama fahanba ngamle. Cholesterol wangba numit kunida normal oina lehenba ngamle. BP wangbasu tha amagi manungda normal da lehenba ngamle. Pumnamak natural oiba anoba hidak makal singna laying jabani.
Hakchang the sokadaba side effect amata leite. Makatana hidak chabagi mathausu tararoi. Akopamoral gidamak na simaglensin birau Diabetes Hospital, Jennings Road near Punjab National Bank, Porompat. Admission open. Manipur ki mapanda chatrabasu yaraba best quality education ga loinana Saraswati Institute of Management and Paramedical Science pangai. Manipur University da affiliated tawba Indian Nursing Council amadi Pharmacy Council of India na recognized tawraba college asida chaliba academic session asigi akagnaba sit masingi admission housere. Coursing adudi BSc Nursing, Diploma in Pharmacy, Bachelor of Pharmacy, BSc Forensic Science, BSc Radiology and Imaging Technology, BSc RIT, BSc Medical Laboratory Technology, BSc MLT, amadi BSc Operation Theatre Technology Operation, BSc OTT hariba coursing asigi scholarship ki kudong saba su pangbigani amadi meritorious students singi oiba tongan ba kudong saba mayam amalegani. Akopa morog dama 9856575163 college address pangai opposite MPTC da lengbiratuna ngasimak kudong saba silowiu. 40 years of trusted diagnostic service, Babina Diagnostics. Braki matung na taram nok chari makatha pau pizari narco terrorism gi mayokta yaning da wafong doktuna kokomi gi meeting makada famlo upon ba baira pai bi lupna sinduna famlo de leiba community hall da wakat mi fam amanga sei pangthokre wakat mi fam adu da sugi kuki militant sing designated camp that lehlo go back jin kuki Manipur gi Assam Rifles lokto Manipur gi saktam kaibe yaroi haina thaba play card kaya su sizinake Amaramda lamda masigi apunbagi saktam kahendana thamnaba honaba matamda thawaina ponthapi khrabasingi mafamda ikai khumnaba utpa oina minute ani tumina lekhe wakan mifam adugi matangda wangangladuna nupi samaj ki president thokchom ramanina phongdokhibada hauzik thokliba irang asida lebaki mapi mapa oibasingna tawriba asi lamda masibu karishu khandre haibane masi fawba lamda masigi miyamna makhoigi yaka yengduna leirabade Manipur asi karamba fibamda lakani haiba khangmangamdre maramaduna lamdam asida leiriba khudingmak amata oina punsinduna tawrakliba lan asi mayoknaba matam oire kuki militant sing asina maitei singbo tumna halaga maitei singna yengduna leigadra haiba wafamsu phongdokhe lamdam asida leiriba shaishuna khandiro mandri mandosu official mayamsu moina khandiro kalida soigino masi kuki lalamuna aikoi Manipur da siapa kesitana tawragala ami sahawai moji hoina tawisi kaino moji sina khali batna ai sia bunga ra da khamle ai bakham hoi la min lam ko ho ga na ko ma le ma dong chi ama dong sia le ama dong sia ai ba ki wa khani khandre chi ba hau na ra ba ai ko na ama sina ami sahawai moi wa ngai ra ga ni sia tha kada la roi ai ko ka dong chi hai ba wa pa ma khala ga ai ko jo ya la wa chi ya pong de wo chi ya ga ya shu chi na no mai lo na chen de da lo lo to ga da ka pha la chi wo hong na ya ba chi khala ga sha sin ye ai di yam na khang de da wa ni theng na u ba ma ya ma lai ba di ai mo na yam na lai he hai ni ngai do adu hai na ma tam ja de hu ji ti tau ni ba che kan na da ba che sha chi na ang khala ga da ma kha ta da u tam cha na ba ai ko lai ni ba ma ya ji u ang tam khan na ba ko ya khan na che hai wa ma ki Nambol Oinam Amade Kontozam AC Ahumda Ladiba Club Organization Meirapai Bi Yauna Lup Jamaga Supna Ahum Henbagi Upon Balup Ama Oiriba United Protection Committee Nambol Na Tampakta Ladiba Kuki Gilam Sing Asi Hauzik Tokliba Kangluki Irang Asi Ladingai
leiba amadi yonba yaroi haina ngasi khongjang changsinkhre ACSC gi miyamna khongjang adu sogatuna hongnaruba naidana thoknarakpa miyamna konthojam AC gi manung chanba ulau chanura bazar gi tidim lambi gi maningda leiba kuki amana mapu oiramba housel brickfield tamna miyam gi khongchat oina lakhe amade brickfield manungda changduna kholau kaya lauke United Protection Committee Nambol gi ko Convener Irengbam Dinesh Maitai na phongdorakpada ulau khabi maitram makhada kuki singna leiramba lamsing asi thokliba irang asi fatri fawbadi leiba yonba yaroi Manipur da uniform land law ama chana handri fawba tampakta leiba kuki singi lamsing leiba amade yonba yaroi lengak na so thuba matamda uniform land law ama semlaba Sana hanbiyu thokliba irang athuba matamda loisin hanbiyu thokliba irang asida androda mediana coverage tawba chatpada changhandaba media gi hak matpiba asisu yaningde haidiba wafam asi atopa lupsingnasu apunba khongjang sangsinminasi ngasi gi khongjang adugi makha tabo oina atopa lamsing maitram makha amade khavida kukina leiramba ingkhol singda chatke amade akoibada khundariba lekai miyamda khangannaba khongjang sangsinke Laiba mafam jingda maduda khundalita aduna izariba koigi maitegi masa singi lam aduga dukana chingba aduga hairiba mafam na chingba hairiba sida ekoigi sinkuki haina illegal migrant adugulumba miyoi singna adugulumba maitai singbu atamnana hatke tuke haibagi mawongda ekoigi maitai singi oiba lam na chingba kaya mayum makai thabiba aduga Lajena tu lariba miyoi singbu koigi awama phom na tahanba adugunaba koigi chin kuki immigrant adugunaba miyoi singna chatharakba thong asibu yanengdeba phongdok sabo oina ngasi tampaki landamna asidasu ekoina kuki na leiramba lamsing ekoi leiba yonba yaroi haiba masigi khongjang asi sanction bani haiba khongjang asi ekoi lepaleta sanction geni khongjang asi ekoina Manipur gi tampaklam amasung Manipur gi apunma mafam Manipur gi lamdam asida uniform land law ama leitriba fawba ekoi haiba khongjang asi lepaleta na ekoina sanction jagani haiduna United Protection Committee haiba koigi Nambol AC koinam AC amasung konokjam AC haiduna leiriba mafam AC ahumgi koigi club organization chamaga ahumgi mathakta pulba organization asina masigi Manipur da tangdu leita dona leiriba sasalama laktriba fawba hairiba uniform le lo ma laktriba fawba koigi hairiba tampakta leiriba mafam singda leiriba lam singasi leiba yonba yaro haibagi khongjang asi sanction sabani Handak Haidokiba Board of Secondary Education Manipur Bosem Naloba High School Living Certificate Examination 2023 da Mai Paklaklaba Thobal District ki Okram da leiba Paradise Higher Secondary School gi Maheroi Singbu harau tayamna oktuna pungning thogatkhre Maheroi Singh pungning thogatpagi thoromaduda Thobal Municipal Council gi Ward number 1 gi Councillor Okram Ongbi Inautombi Devina athoiba mithong Paradise Higher Secondary School gi Principal Dr. Okram Ibeton Devina Mapu aduga school adugi secretary Dr. Ningombam Ranjit Singna akhanaba mithunglen oina saruk yake thoromaduda wangang kiba singna Maheroi Singna tungi punsida mai pakpa ama oina ba honabada isa da thajaba thamduna khangba kanba mathautai Maheroi Singna makhoina tawgadaba amade tawroidaba sing santokna thamna khibaga loinana mama mapa amasung oza singna logadaba thaudang singgi matangdasu wafong kaya phongdoknake loinana Maheroi Singgi tungi punsidasu hena mai pakpa oyu haina yaifa paujel singsu piki Panbayabadi Bosem gi examination aduda Paradise School gi oina Maheroi Yankhai Marina First Division Tara Taretna Second Division amade Maheroi amana Third Division da mai paklaktuna chada chama mai pak pangamki haire ngasigi thoromaduda school adugi mai paklaba Maheroi khudingmakta school authority gi maikedegi makhataba class singda tamnagadaba sing lyric sing apron amamam sel amade achamba khudol sing tamduna pungning thogatke Tabunungdagi tapna Tripura gi Maikei gi Puwari bu masak thokna mayamda khanghan bibada achauba thongtang lauramba takhendagi RK Kamaljit na taibang pal thadokhibage chahi kun suba ningsing kumon ngase marup pauchi gi matchoma mohan gi yumda pangthokre
mahak haukiba chahi lising ani subna ahumda lekhidabane marup pauchegi editor RK Kalyanjit na thorom mapu oiraga Shraddhanjali katpagi thorom aduda chief guest amasung guest of honor oina mathang sinna puthiba lai harauba committee gi president N Niranjan Datta amasung Manipuri Sahitya Parishad Tripura gi vice president S Khelamohan saruk yake thorom adu joint editor RK Tarunjit na Taramna Okpa Warol Pike Laikhidrabagi Punsi amasung mahakna taromba thabak kayagi maramda maruoina Wangkhem Biramangal Nongsatabam Niranjan Konsam Atul Salaibam Khelamohon Yumnam Chandrakirti amasung N Jogesor Dattana Wangangke Thoromaduda Manipurgi Lakiba Oza Asem Lavangosu Saruk Yaduna Wangangke Tharomasigi matungda S Khelamohan na moderator oiraga saireng saidinaba tharomda Laikhidraba Sanakhyabo Saitharaga Sanasam Ongbi Uma Siza Malina and Niranjan and Jogeshwar na saireng pathoke Paugi marakthana atembe break amamuk lominasi Admission open. Manipur University Kanchipur gi manakta leba Temple of Learning Toll amasung Temple of Learning Degree College ki 2023-2024 gi admission tawjari. 11 class Science, Arts amasung Commerce. Degree College ki na General Course ta BA amasung BSc, Professional Degree Course ta BBA amasung BCA ni. CCTV camera na monitor tawraba classroom amadi campus matik charaba playground well equipped tawraba Science, Arts amasung laboratory taret. Lising kaya gi larik leraba library ahum quality education bu pamjaba mairoi Mama Mapa amasung guardian singna athubada mingchan bi ho sit akaknabani selection test leiroi ahan lakpada kudong sa pizegani agopa marol office dagi mobile website amadi online kuthang dagi phangbigani Admission open, R&T Institute and Aviation Academy ke Lakatori Station 2023-24 ke admission Hausare Institute as the Ministry of Corporate Affairs Government of India well recognized Tauraba amati 5-year service complete oiraba Manipur da amatangairaba Air Hostess Training Institute amani class 12 pass Tauraba Mahairoi Singna tungi afaba career amati aviation industry da changningba singna mingchan biba yaragani male and female punna apply toba yaraba 10 to 15 years flying experience lairaba trainer singna train tauriba 100 plus students placement pikraba institute asida tongan ba course singi khudong chaba leijari course sing atudi international air hostess training airport operation and staff training ground handling loina soft skill career counseling interview skill spoken English and Hindi grooming guest lecturer session resume making mock interview service classes first aid interview preparation Zumba class swimming class amadi airport visits institute asiki staff single loinana placement assistance ki damag Imphal amadi atopa state sing da su khudong chaba pizari khudong chaba sing asiki damag 12 standard loiraba students singna institute asida lakpiduna akupa marol tanabiu amadi online inquiry ki damag contact number asida call tawbiduna tanabiu 7005970470 natraga 8132092225 SS Career Solution na chahi tara hena khunai sida leiriba naharol singbu achumba sinfam mama khangjana bagi khudong chaba du mapung fana pina bagi damak specialized oiraba team kaya semdona angang singbu nauringai dagi khoiga chana ba sinfam gi maramda singna mari makhong taktuna afaba khunai ama oirakna ba hona duna ngasi fawbala Career Solution amagi chap chana guidance thi ba haibasi arriba dinate adubu iborgedi thoina nungsa thiningai oitre SS Career Solution na akaknaba plan amadi expertise singa putsinduna satra khaknatana community level dagi hauraga adom gi khwaidagi chanaba sinfam adu mai pakna chatnanaba same sagani aikhoigi mamal yamlaba naha singbu tungge chuwa lambela mada lamjing haurasi SS Career Solution na piriba khudong chaba singasi khopna khantha haurasi Break matungda makhataba pau pizari Imphal East West amasung Bishnupur district ki oina ngasi numidang wairam pung 3 fawba curfew komthokle curfew komthoklingai manungda kaithel amadi dukan sing thong hangnake miyamna nongmada changdaba yadraba polam sing curfew komthoklingai da laisinake lambida hanagumna gari chenake
MLA RK Imo Singhi Miteng Makada, Thausil Makada Awaba Taraba Singhi Tengbanglup, Peace and Relief Committee Sagolbanna, Tongan Tonganba Mapam Singdagi Lanjenaraktuna, Sagolban Kendragi Tongan Tonganba Lekai Lekaida, Jangjafam Loduna Ladiba Awaba Taraba, Miyoi Jani Romda, Jana Taknaba, Hawaii Chingwai, Thum Town Chingba, Nongmagi Jangdaba Yadraba Potlam Sing Karada Oirabasu, Mateng Oinaba Masisu, Anirak Shubo Oina Mateng Pankre. Lanjenarak singna leiriba yum singda changduna polam sing adu yenthoke ngasi polam sing adu yenthokpaga mari lenana committee asigi secretary RK Jiten Singh na hai leiriba jil inau ima ija iche ijal singidamakta tawzariba khara sina yamna hena mapung faba amade benbiribani haina tawzaba nate amaga mateng pangnaduna punna hingminana ba haiba wakalonda MLA gi meeting makhada honabani haike Honorable MLA Sri R.K. Mogi Niya Makada Lajariba Peace Relief Committee Sina Jungi Tang Tarada Koyi Soman Kendada Mafam Dagi Lakiraga Lanjen Lapta Hajabata Sigumba Si Koyi Mamanga Nichani Muk Koyi Soman Kendada Lajariba Singa Si Koyi Saitagi Angam Mangamba Kitang Chiang Hawaii Aduga Ate Essential ITM Kara Pijagre Lorena Ngasi Si Amuk Koi makatana lebiriba sinanaw si adiga imay cha ichesel singi damakta koi committee sina ngasi su amu yenjabal akchabani mase yam hena mapung phare haiduna koi heta masina pende ne na lakudina te mase niyobo oina se amaga mateng pangnaba adiga punna himinaba haidu wakanduda onaga MLA aitemu gi makhada lebiriba committee sina mayamgi yumda chatlaga mayamgi awane ana aduga mayam ga tatu kasen tomina daga hairo process inge yenthok laksaw Hauzik Thokliba Irang asina maram oiraga Moirang Esigi Manung Channa Salai Kanbalup Tera Khongsangbi Kudek Pida Hangdokliba Relief Camp ta Wangjingda leiba Wangjing Women and Girls Society WWAGS na tangai fadana nongmagi numita changdana bayadraba jana thaknaba polam sing yauna setna chanaba firol yauna mateng pikre Mateng piba duga mari lenana WWAGS ki president Sapam Renubala leimana hai hanadagi nuksi sanana leminarakiba asida khangogdana thoaningdaba irang asi thuna loisin biduna Manipur bu amuk hanna mahausa gi fibamda halakna ba mari leinaba singna khonabiu haike khongchat aduda WWAGS ki secretary L Premananda mitai yauna staff kayana sarugyake Lerakwa Chingtam Punamakse Nuksi Chana Lerakwane to Kau the Tokivirang Maramoraga City Yunkai Yantana the Maitana Gibakona Maramoraga there are Kongsangbi the labor Lilipiamda Wangjing Women and Girls Society Gimaki Dagi Apayanga Matin Kitang Pangvalak Savani Lipian Sita Lady Bawana Lady Bakogi Chilina Gung Pai Sai Namaxing Tang no Matawa Sultang Panang the Matin Pangvalak Savani Wangjing Women and Girls Society na ato kali kem da su matang ka pangjaba ado mafam ses masigwena tang pangbalak sabani atuba matamda awana tariba kanglukti sungba thoning da thongdok sing se matung da thok da su oisunu duga yam thubida irang si phajan bidun roshan bidun leba keng matau sing su thuba miyang jang biduna bayam si yum da hanjan duna nuaina tangdu leitan hingba punsima oisunu haina koi sorda punna Thobal District Manungda Leiriba Sports Association Keage Apunba Apex Body ama oiriba District Olympic Association Thobal DOA nangase Wangjing Kodompokpi Sports Complex ta hangliba relief camp ta syntax ahum amadi chengbek ani mateng pangkre Association asigi member M Madhusudana hai irang asina maram oiduna hozik masagi mayum thadoktuna relief camp asida changjafam lauduna leiriba moregi inmate chamriga nifu humdoi asida District Olympic Association Thobalna kharadang oirabasu mateng oinaba haina tingmang ase tawjabane irang asina maram oiduna wazaraba miyam asigi khanbiduna lengangna warusil ama athubada puraknaba sinbiyu loinana irang asigi horakpham asi kuki gi maikedegi horakhiba oibana kuki jati gi intellectual sing amade bureaucrat singna makhoi gi angang singbu wakhal tahannaba thorang khara lokhat piduna hana tangdu leitana nungsi sanana leiramba lamdam adu amu hanna oiraknaba honabiyu haina apel tarake
Thongju Kendra gi manung channa akampata hangliba relief camp ta leiriba lanjena rakleba sing ngasi Kendra asigi MLA oibata natana minister su oiriba TH Biswajit ke mityeng makhada Siri Govindaji temple da pubiduna lai khurum hanbata natana Govindagi usopta saruk yaminaduna punna chaklen amasu saminakre ELITETV News Channel asigi oina miyamna email gi khuthangda ipau thabirakpa matamda email address info@elitv.in da thabiraknaba khanganjare masidas natana ELITETV da ipau phongnabagi oina phone number 9402890982 da ipau phaubiraknaba khanganjare miyamna su ELITETV gi YouTube channel Facebook page Instagram amadi Twitter da su follow tobinaba khanganjare Loislappada maruoiba pau amuna bizari Home Minister na korokpadagi Manipur gi Chief Minister N Biren special charter flight amada ngasi Delhi da paisan kre Minister L Susindro gi Kangla lamkhai da leiba godown amadi farm house ko saunoraba miyamna amuka na mai tharamle Khamen Loki Thodokta Laikhidraba Singhi Manungda Ama Oiriba Bakim Chandra Lana Thoram Miyoi Chakayana Saruk Yaduna Kangla Sangom Sangda Pangthokre Bisnupur District ki tongan ba mafam singda kuki na leiramba lamsing leiba yonba yaroi haiduna miyamna rally chatkre Amadi Imphal West East amasung Bisnupur gi curfew ngasi pung 6 fauba komthokle Hojiki oinadi ELITETV na pizaba pung manga gi pau lojare miyeng tabiri basingbo amka na khurumjari